अहानबदा मरु ओइबा पाउ Mahusagi khal kananaba environmental activist Manikanta Mutumna pukhalakliba agenda ani ase thabakta onthoknaba Chief Minister ga tanaragani haina Langthabal AC ge MLA Karam Shyamna phundurakle. Art Education and Child Rights Haiba theme da numit humni chukna chathagadaba International Conference sama North AOC de leba RK Snatombi Devi College of Education ge auditorium da ngase hodokre. Amade Manipur Legislative Assembly ge Speaker Thoktom Satyabratana All Manipur Working Journalists Union ge Media Resource Center da thamnaba larik kaya khusinnarakre. Times of Manipur ge Nungtil ge Manipuri pau meeting tabiri bapum namakpu CHAPLINA MAISNAM na khurumjari hauzik pau sadona pizare. Mahusagi khal kananaba environmental activist Manikanta Mutumna pukhalakliba agenda ani ase thabakta onthoknaba Chief Minister ga tanaragani haina Langthabal AC ge MLA Karam Shyamna phundurakle wafum ase environment ka mari leinaba memorandum ama environmental activist Manikanta Mutumna MLA Karam Shyamda khusinnabagi thoram amada mahakna phundokkibane environmental activist Manikanta Mutumna Chief Minister Nongthomam Biren yauna MLA Nifuda environment ka mari leinaba memorandum pishin bage changsil lakliba khong thangase saruk ama oina ngase Chazing Eco Park ta MLA Karam Shyamga unaduna memorandum khushinaba duda MLA Karam Shyamna hai Malemgi oina honglakliba mahusagi khal ase kannabagi damal uwa marang kaina hawhanba tangai fade khanbadage chahi kayagi mamangdagi malem singba thungna u thabagi thabak chatharakle Manipur da paktaknana umang kokthokpadagi aying asagi khalda chaungna kaitharakliba asigi yengnaga lengak amadi tongan ba club singna u thabagi thabak paithalakle asigumba matamasida Manikanta Mutumna mahusagi khal kannanaba changsilakliba khongjang ase yamna maram chaba amane masida mipum khudingmakna sogat pangthoi mahusagi fibam ngaknaba thabak tawba singbu lengakna pukning thogatpa amade sakhang biba tarabade naha lising kaya mahusagi khal kannanaba mangjil thana chongthorakane afaba khunai ama semnabagi damal afaba naha sing sogatse amade pukning thogatpise memorandum asida yauriba agenda ani ase Chief Minister ga unaraga kupna khanaraba matungda assembly da pukhatpa yabra yenge hainasu MLA Karam Shyamna phungdokhe akoi afaba tawban harol singye pukning thogatse encourage tawsi aduga moibu akoi moide afaba tawrpa taragadi afaba wakhalon khaliba naharon singje hojik naha mayam ama ne makhan mathen gi tongan ton ma line da chalaba matamni anu u thaba isidi kaisu mangjeba leite u thaba u honba aduga climatic condition hagal hanba akoi malem sibu kanna bo honaba kanda akoi kodingmuna support piminasi aduga piriba memorandum se ai honorable CM da dinga si hayang unaraga kari tawba yage do ai yenge adi sarkar da khoina support torgo su ai samakti madug yamna daita lawba misak ama haibadudi oidabanina moi ga ayabado lawraga adi assembly da kari khanaba yage kari pukatpa yage iban aduma yangchange aduna thawna phau hanba leganu tawom tawbudu da taw miyam gi ai phanaba da khallu madugi adi khudondudi Ishwarna madi miyamna pirakadabani ai aina tawridugi matungina miyamna aibu adi recognize tawgani aduga puning thogalakani aduna ninghanna balaitana kanna honoi cha mai pau Memorandum khusinaba duga mari lengna environmental activist Manikanta Mutumna hai Thasigi Tara Maridagi Awang Sekmai Arambai Tengol Unit ke office Mamangdagi Arambai Tengol ge Luching Purel Korongan ba Kumanna Lamthaduna Chief Minister Nongthomam Biren yauna Lamdamasigi Tampaki MLA Nifuda Memorandum Pishin bagi khongchet ase Changsil Lakibane khongchet asida MLA Minister Ayamba support tobirei adubu kanagumba MLA Minister Kharadi Chakni Piniba Lakpo Oina Ubibase Laibak Thibane
Changsiliba khongjang ase mipum khudingmak ke yaifanabani maram aduna miyamna amatta oina sawatpiyu hainasu mahakna makata ke aina mafam kharadadi pamung ayambana dum support tawbiri MLA matri ayamba adubu mafam kharadadi hadi changni phini lakpagi type ta khoi cheng changni ba lakpagi type ta toropu gate lonjangni ba kaino yaudaba nate adubu hadi wahi wata jingdo aina mi macha ma oram taraba MLA matri jingdo haidom ba yaiba ngara bairen chali MLA matri do karambano wana comment da yan lae adubu adugi thak de ai kumdaraga ai wa ngangoi MLA matri do masang maming palloi aduga ai gi wakhalon di hojik sijigi kaino ai gi agenda ani yawa point se kaisu akai ba ju yawa nate sidi pressure to bujuna te approach to bani handagi lakliba assembly da khitang khana bi wa habani aduga sida khoina mayamna support bi haidi lam da thungu kan da khongna lakpa campaign khongna lakpa campaign lam du gi music na admana support bi da taraba khoi lekham jafam makta orju admana pb da ba ta ga di si totally fail oine ba haidi ani khongna japam ram ni ko aduna mayam puna maksu support bi wa habasi as a environmental activist madika to mutungi mai kai digi thamjage Nakalamaromda environmental activist Manikanta Mutumna ngasi Kumbi Assembly constituency ge MLA Sanasam Prem Chandra Dasu memorandum petition kre memorandum khusinaba duga mari lengna MLA Sanasam Prem Chandra na hai Manikanta Mutumna lokhalakliba khongthang ase matang yamna chai aikoi khudingmak na mahakpu support tawfam thoi haina mahakna makhata khi mutum Manikanta na memorandum khusinaba lakpa duda MLA na Manikanta mutumbo pukning thogat poina sel oina lupa lising tara masu mateng pangkhi Art Education and Child Rights haiba theme da numit humni chukna chathagadaba International Conference ama North AOC de leiba RK Sanatombi Devi College of Education ge auditorium danga se haudokre Manipur University of Culture RK Sanatombi Devi College of Education amade Surendra Rajabat University Surin Thailand na Manipur ge Social Welfare Department ga khutsamna sindna chathagadaba conference haudokpaki thoramda Surendra Rajabat University Surin Thailand ge Chairman Dr. Tanom Interakumnert MUC ge Vice Chancellor Gunindro Paunam Social Welfare ge Director Ngangum Utam amade RK Sanatombi Devi Educational Institute ge Director Tongbram Jinana Thoram ki maru oiba mitunglen sing oina sarukya ke Thoram aduga mari lengnana Thailand ge Surendra Rajabat University ge Chairman Dr. Tanom Interakumnert Nahai Art Education and Child Rights haiba theme da ngasi pangthokliba conference ase yamna maru oiba conference amane Education ase mahiri singge foundation ne education na child right ke pillar su oiribane art education na mahiri singda creative thinking independent amade innovative thinking kaya hengathali hairiba hiram sing asigi matangda pangthokliba conference asida saruk yariba khudingmak na thawai yauna saruk yadna conference asida fanglakpa losing adu atopa mahiri singda amu ningthina tambiba mathautai haina mahakna makhata ke Art education is one of very important component because art education just facilitates children to think creatively, independently, and innovatively. That's our future society one. So I'm very glad to participate in these very important topics of the conference. Great honor for myself, for my university, and also for faculty members and students of Thailand University. Manipur Legislative Assembly ke Speaker Thokchom Satyabratana All Manipur Working Journalist Union Amzuge Media Resource Center da thamna ba lari kayang se Amzuge President Bijoy Kakting Tabamna luchingba Union asigi team amada khusinnarakre Speaker TH Satyabratage Bagyapati Lekai de leiba yumda pangthokiba lari khushinabage achamba thoramatuda Speaker TH Satyabratana Amzuge President Bijoy Kakting Tabamda tongan ba larik sing Union asigi Media Resource Center da thamna Manipur Legislative Assembly ge Maikai de Khusinnarakhiba Larik Singh adugi matangda Amzuge President Kakching Tabam Bijoy na hai
Chahi asigi January tang tarukta pangthokpa Manipur Press Club ke Foundation Day numita Manipur ge Governor Anusuya Uike na club asida Media Resource Center ama hangdoklamkhe center asi mapung faba ama oihanaba lamdam asigi geopolitics amade environment na chingba tongan ba hiram ge document amasung larik sing thamna ba hotnade masigi damak state asigi saknai raba mioi amade institution singda document amasung larik sing mateng pangbina ba haizakhe madugi saruk ama oina ngase Manipur Legislative Assembly ge speaker na ahan bagi larik nipan rom khusin narakpane awat pa larik sing nong manini ge manungda piraklaba yai Media Resource Center ase housing chalai ba horabaso mapung fabadi oidre center ase linkhatpagi maru oiba pandam de journalist sing research tongna ba amadi idea of Manipur ase mayek sing na khangduna pau iba amasong pongna bane loinana atopa state tagi lakpa journalist sing na Manipur gi maramda apamba document amasong larik phanghanna ba hotna bani haina bizoi kakching tamamna makhatana phungdokhe The Media Resources Center is Shamkatpada, Manipur ki maram the eba geopolitical ki maile naba environment ka maile naba forest ka maile naba document ka amuk samana maram oraga akoina lamdam sida leriba sangnara ba miosing aduga institution khudimakta laik sing mating pangbiu madugi document sing mating pangbiu akoida dan tawbiu na kona request taw gibalai aduga lona na koi Manipur Legislative Assembly ki speaker da koi MJU ki site gi haiba Media Resource Center si Shamkatpada Assembly digi library da leriba laik sing gi marak tagi akoida MJU da khara donate tawbiu haibadagi honorable speaker na koi MJU da laik khara si khujan gi wan document में आम अदुगी लाइक में आपसे कोने लोने पुछल लगपा खंगल लगपा मम्मी Media Resource Centers दा हैं जर्नलिस्टिंग से ना लागर रिसर्च तब जबा अदुगा आइडिया ओ मणिपुर से क्लियर होना हैं पाव इबदा करीदा आइडिया ओ मणिपुर से कोई खंग ना पाव इरगा पोटू कई नो ऐसी थोंना ना बा दे मपांदगी जर्नलिस्टिंग लाग मतम दा मकोना पामिबा डॉक्यूमेंट सिंग कई सिंग लाइक सिंग कोई फंगन ना होना बनी को संगत पा हरक पदंग आइरी मपुंग भाबदी ओइद्री अदो कोई हौसी नसी स्पीकर ना पीबे इबा लाइक सिंग पुना माना पीबी गने ना लिस्ट मा पिरपसी लाइक हुमफु हुमद्रामुनी ngasi manga taruk tare nipan mukti pire adu hayeng hangchi phogi manung date awar pasing pira gena hare Bangladesh da leiba Manipuri macha sing India da tek da kaidana puthorakna ba Union External Affairs Minister S.J. Sankar da wari sanadna thorang paikhali haina Chief Minister Nongthoma Biren na phungdurakle social media da thadurakpa post amada Chief Minister Nongthoma Biren hai Hauzik Bangladesh da oiriba fibam masida mafam adu da leiriba Manipuri macha sing India da tek da kaidana purakna ba Union External Affairs Minister S.J. Sankar ga pau fauna duna thorang paikhatle Bangladesh da hauzik oiriba fibam masing matang da Union External Affairs Minister na kupna yengslile masigi damal Union External Affairs Minister S.J. Sankar bo thagali haina Chief Minister Nongthoma Biren na phungdurakle All Manipur Working Journalists Union Amzu ge Golden Jubilee Celebration ge saruk ama oina ngase media person singge oiba one day mega free health camp ama Manipur Press Club ta pangthokre Sangai Trust Foundation Laimachanu Nawateng Banglop Indian Dental Association Manipur branch Ibotombi Eye Care amade Amzu na silaga pangthokiba health camp aduda medicine gyne dental amade mitna chingba check tobuge khudong chaba kaya fanganke Wiping every tears from every eye haiba theme ge makada pangthukiba health camp aduda punna Dr. Kun amasong support staff control rona state asige media person amade makoi gi imung manung ge mioi singda ana line ge khudong chaba fangan ke health camp aduda mathau taba hidak langthak kya so lemna fangan ki bagal loinana makhal makha kya ge test khara so lemna tawgi khudong chaba pikhe Health camp ado pangthok na ba hotnabada achouba thodang lokhiba Sangai Trust Foundation ge managing trustee Salam Prasant na hai media person singna khunai asigi damak loriba thodang sing ase ekai khungna ba utpa oina health camp ase pangthokpane health camp asige maru oiba pandam ama hairagade media person singge haksel hena phagatna ba amade ana ayek yaudna ba hotnabani haina mahakna phungdokhe Thauramadu Mari Lainana, Amzugi President Kaching Tabam Bizoin High, reporter Amade Dexter from Liba media person Sing Ase, Ayambana Ayutage Numidang Fauba, Numit Kudinge, Matau Chile, Manipura Hosik Oiriba Fibamasigi Matanga, Paulo Nabaho Nabatsu, Hena Waribane,
Khunai asigi mit mai panghaliba media person singi haksel da kharada oirabasu safanabagi pandamda health camp asi sinbane. Masida saruk yariba media person amasung makogi imung manung amade organizer pumnamakpo hainingai leitana thagatpa phongdukli haina bizoina makatake Masigi health care masigi pandam standing adu sani akhoi ngasigi health care masada akhoi wiping every tears from every eye haiba team sada makogi imung manungi awabu da akhoi saruk ya boy na ngasi health care je pangthok sabani ngasigi health care masada akhoi phangali ba facilities ngasi akhoi medicine akhoi ki dental eye gynae hairi ba segment sing sada akhoi na facility pangal mani masigi loina na akhoi ki hypertension blood sugar HbA1c and uric acid sing test of kanda akhoi ki lady boy akhoi ki media person sing se akhoi की quality of life सी अखोइना मसा hypertension diabetes detect तौक संबे कांदा खर हेन नुगाइना सांग लेने बई दमकता पांदमदा नसे की हेल्थ केयर मसी पंतुक सब खितौरसु कोई काना पीब ngमगद्रा हाना खलगा सिंजबनी मसिदा थोदोना लेंबिरक्तना मसी मेगा हेल्थ केयर त सरुक याबिरी अखोगी एमजो की मेंबर सिंग अदुगा फैमिली की मेंबर सिंग पुनोंबसु एमजो की मार्केट की थागतसरी अदुगा अखोई पुन्ना सिमिनाबदा यावरिबा अखोई Shanghai Trust Foundation, aduga Lai Masanu Nawa Tekman Loop, Indian Dental Association, Ahum Zibusu, Amjugi Makedagi, Tagatpa, Nuabu Pondoksari. Manipurdagi Assam Rifles Lautoklaba Matam Data, Manipurda Tangdu Leta Bahanjilakani Haina, Poide Apunba Laimaron Meira Paibi, Palemgi President Mongzam Binolatana Fondorakle. Wafamasi Nongada Maka Lekai de Leba Palemgi Office Changasi Pangtopa Paugi Mifam Amada Mahakna Fundo Kibane, Mifamaduda Mahakna Hai, Mamang Jahiki May Ohumdege Chatarakiba Ethnic Violence Asina Madam Oidaga, Matam Sangna dege, Kanglup Furup Kayana Punna Kunda Minadana, Nusi Chanana Himinarakpa Amade, Ingtapna Leramba Manipur Ngasidi Awaba Amaga Amagagi Marakta, Ningdon Pomnabana Piktale. Masi pumnamang kanana thokan bano haibado ngasidi lamdamasigi miyam mayek sengna khangle miyam ngak senaba amade Manipur gi ngamkhai ngakpage thodang loriba Assam Rifles na nakan namakhaktigi mitengda poppy cultivation amade drug ka mari leinaba thabak thoram sing pokning thogatpa manba thong thingnare masida sunatana ngamkhai ngakpage mingda Kamjong district ta leijaba yalhomi singbo masagi maramda refugee ohenduna Lamdamasi illegal immigrants sing na pik thanba lamdam ama ohele hawzik thokliba irang asida yenglabasu chingdagi nongmai kaptharaklaga tampakta combing operation tawre central force leiba mafamdana kuki singna nongmai amade bomb kaptharakli aduga makoi leitaba mafamdana nongmai kaptharak pangamde hairiba sing asina kuki gi maningda kanale haibase ekhang khangnaraba wafamne pumnamagasi yenglaga Manipurdagi Assam Rifles Loktopa Asina Irangasi, Loishinabagi, Quaidagi Chumba Kongtang, Oigani Haina, Mahakna Makataki. Poppy cultivation, drug Kamari Lenaba, Adulava, Sara Felda, Yes Kamari Lenaba, Sara Felda, Akogi, Manipuri Nganaba, Boundary Nganaba, Amadi, Nganba, Aduga, Akogi, Manipuri, Idam Damchigi, Yambi, Nak Senabagini Hydram, Koida Tajabatama, Pudumaku, Akoina, Manipumia, and have its own Maramdi. Kamjong district da hodi paching yamaba paching thi bang am da dai kan chala ida foreigner thi ising isa ko phekala ida thi mayam thi asina khudam ni asai phalda ngakhay ngakoi asa kai no habidi foreigner mayam amana ising isa ko phekala ida thi koi gi Manipur khakta natana Manipur da hodi khoi ba thogok the koi gi Manipur ta gi pat korak pa ising isa ko phekala ida immigration abdi foreigner thi china Manipur ta gi pat korak anda dili yoro hani ngai leke Dili yoga matamda ngasi Manipur na kok sariba Manipur da pomiba ningdo pomiba te soit gi bharsu mase compulsory no mata no mabdi masi soi gi thogdok se thokani haibagi mase khoi thajaba lei Imphal East District ke Maphodam Police Station ke Manung Chanba Saichang Chingthakta Kuki militant Singna plan tawduna thamlamba IAD Nipan ngarang Imphal East District Police amade Bihar Regiment na asoyangam yawdan lawthokre Police tagi fangba pawma ki betung inna hairiba bom sing ase Maphodam Police Station tagi kilometer mari rom Saichang Chingthakta kakhatlaga leiba Narak Mungsong Marakta Langtharaktuna Thamnambane Ngarang Ayuk Pung Taramathoi Rom Tabada SDPO Lamlai na Luchingba Imphal East District Police Amasung Island Village da Leiba Nipan Suba Bihar Regiment ke team amana bomb expert singa loinana IED sing adu diffuse tokre haina powers na makatari
ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯦ MU gi makha the Bachelor of Fine Arts BFA course hangliba IRE wangzingda mari suba batch ki tamnanaba admission form thaba haujari hariba course asi any stream da yamdrabada class 12 loiduna sakanglaba institute amadagi pass torpa oigidabani kanaguma masagi apama leijaba graduate natraga master na fawbada tambada kanaraba course asi oja oibada changba B.Ed asi yaudana Fine Arts ki oja oiba yaraba sahi mari gi course ni pambiba kanaguma singna ngasing manglakpiduna ming chanbiba yaragani akupa marol gi damak office hour da college ta lakpiraga thangbiba yagani mafamna Institute of Rural Education IRE Wangzing Department of Fine Arts Wangzing Thobal District Manipur. Admission for 2024 World Class Heart Institute accredited by National Board of Examinations in Medical Sciences under the Ministry of Health and Family Welfare, Government of India for doctorate training, DRNB in cardiology, approved by UGC for BSc in cardiovascular technology training, enabling candidates to practice echocardiography, cath lab technology in interventional cardiology, supporting cardiologists with Holter recording and computer analysis, treadmill test TMT, electrocardiogram, etc. Job title: Cardiovascular Technologies. The following training courses are also available: Diploma in Medical Laboratory Technology for 2 years, Diploma in Radiology Imaging Technology for 2 years, Diploma in Dialysis Technology for 2 years. For further details, please contact 600-975-2429 Academic Department, Sky Hospital, Rims Road, Impal West. Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmak routine check-up tawduna yamna checksina layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu. Break ki matungda myambo amuka hana taram nokchere makataba pauseng pizare nongpok ningthau panthoibi lai thogallo langmaithet amadi lamdamasigi miyamna khutsam naduna Thobal district ke langmaithet ke akoibada u chara thabagi thoram ama ngase pangthokre u thabagi thoram aduda khungang asida leiriba yumthong khudingdagi miyoi ama thoraktuna khungang asigi akoibada mana pungba amadi mahai chaba yaba u chara pambi chamanga rungki mathakta thakhe thoram aduga mari leidana nongpok ningthau lai thogallo langmaithet ke secretary maibam deben nahai uwa kaya yanthatpana maram oiraga akoibagi khal kairakpadagi aying asa amade nongju nushagi fibam chahi khudinge kaitharakliba ase kharada oirabasu phagat hanba ngamgani haibagi pantamda u thabagi thoram ase pangthopane ujau ama yanthatlabadi u chara ahum thajinbagi hainabi thamduna akhoi pumnamakna mahosagi khal kanbada saruk yaminase ngasigi thoram asida u chara Pirakhiba Forest Department ke mari leinaba official sing amade thoram asida saruk yariba pumnamakpu langmaithet ke miyamna tawbima khangba utle asingumba thoram ase makhatana chahi khudinge pangthokigane ngasi thariba upal sing ase hinghanbada pumnamakna achouba thodang lominase haina mahakna makhata ke langmaithet sida yumdong chani yang kheng mugle du chani yang kheng jina ani yumba thai ado akhoi di u songa thabsida
ani thabsi imthong gi mai magi daitani ani hongnaba adu sangwa mak soina hingane abi khoi thajabni aduga thar hingdabagi pot khara sarkarna tawkanda ujai malsima tawhanjaninge akoina budi kari haibdi ngamgani adu kirang khawai yongna tawhanjani aduga loinana akoi masi ngasina loire haibnate world environment day ga mari leinana akoi sehi kudingi adu zatharjagni Manipur da government amade government aided college singge mahairoi amade staff singge attendance amade numit khudinge assembly pangthokpara haibadu yangsinaba committee amasem kre University and Higher Education UHE Government of Manipur ge Director Dr. Rangitabale Waikhomna thokpa order amna hai haukiba July 13 ta miyoi nipana saba committee ma semna Manipur da government amade government aided college singge mahiroi amade staff singge attendance amade numit khudinge assembly tawbra haibadu yengsilagane hairiba committee asige chairperson na UHE ge Director Dr. Rangitabale Waikhom amade convener na UHE ge additional director P Santikumar ne UHE ge senior AO Huidrom Sophia OSD S Nandakumar TH Premchand Dr. H Jibon Kumar Dr. N Azid amade legal officer L Ibotombina committee asige member sing oide order asina makatan hai Imphal East Thobal Sanapati amade Ukrul district leriba government amade government aided college khudingmal Huidrom Sophia amade L Ibotombina attendance amade assembly yengsingane Imphal West Kaching Tamenglong amade None district leriba government amade government aided college kina S Nandakumar amade TH Premchand na yengsingane Bishnupur Churachandpur Chandel Tengnopal amade Kangpokpi district na Dr. H Jimon Kumar amade Dr. N Azit na yengsingani haide state asige tongan ba college sing asige assigned to riba official sing na college sing asida chatuna mahiroi amade staff sing ge attendance amade assembly tawbra haibadu yengsilaga chayol ge report sem laga committee asige chairperson Dr. Rangitabale Waikhom da utkane loinana college sing ge principal sing na mari leinaba official sing da mathau taba report sing pigadabane loinana committee asige member sing na college sing asida surprise visit chatkane committee ase tha amada anirak unagane tha amagi mayai chanba sarukta ahanba unagane aduga tha loishilakpada anirak suba oina unagane loinana tongan ba group amade member sing na pekhalakpa report sing adu tha khuninge government ta utkani hainasu order asida palle Arambai Tengol ge Luchingba Koronganba Kuman ge Makada Wanguda Hangliba Arambai Tengol Unit 12 amade Pambaina Luchingba UNLF MPA amasung Forest Department ka khutsam naduna uchara kaya thakre Kaching District ke Manung Chanalaiba Sugnu Assembly Constituency ge Wangu Ibuthau Yalangba Ching amade Wangu Lamkhai da ngase ayuke pung taruk tege Arambai Tengol Unit 12 amade Pambaina Luchingba UNLF MPA amasung Forest Department na punna Ujara lising ama chamanga rom thake Thoramaduda Arambai Tengol ge Thomi Chama amade Pambaina Luchingba UNLF MPA ge kadar Kuntra rom na sarukya ke Tha asigi tara manga da khanghodana horakpa maina yumtumna chakraba ningthokong ward number 12 taleiba Konthozam Robertson ge yumda Lions Club of Ningthokong ge president and Devana Luchingba team amana haktheng nana chatuna imung asigi awabada sarukya khre tengbang phongchet aduda Lions Club of Ningthokong ge team aduna awaba taraba Konthozam Romes ke imungda angamba sel ge tengbang kharasu khusina ke club asigi maikai dage phongdorakpagi matung inna imung asida tariba awaba se nungaite club asina imung asida makhatana so angamba mateng pangkigani haide Mamang chahi English ingani sukna kunhumdogi May ahumdagi kuki militant singna haurakiba irang ase haujik chahi ama helaba fawba miyamge mihut singna amana amaga launaduna iramdamase yaifanaba honabiyo
Assam Rifles Singh Athubada Manipur dagi Halanko Haina Apunba Nupi Kunai Lamsing Mairalop Yaribok Imphal SK President Assam Ibetombi Laimana Lengaki Pukning Chingsilakli Imphal East District Yaribok Laimanai Multipurpose Community Hall Ge Lampak Tangarang Pangtukiba Paungi Singa Unaba Tuda Mahak Hai Mapandagi Changlakpa Narco Terrorist Kangbu Amana Manipurda Changlaklaga Irang Sagatuna Separate Administration Talakpadagi Manipurda Mai Hona Chaklakpa Chahi Ama Tangkai Fagadore Mamang Chahigi May Ahumda Turbung Bangla Churachanpur Amade More Leba Maite Singi Yumkai Kaya Mai Thaduna Manghanke Matangda Sero Amasung Sugnuda Aduga Handakta Nauna Amuk Jiribamke Mafam Kayada Maite Singi Yum Mai Thaduna Manghanke Irang Asina Maram Oidaga Myoy Lising Humpu Hena Relief Camp Singda Changsafam Loduna Lady India Lengang na Irang Ase Nemthanaba Lanmi Kaya Thazilakli Adubo Kuki Militant Singna Chatarakpa Landi Lepalate Henadum Henjilakli Masida Assam Rifles na Kuki Militant Sing Sogatpagi Mami Tariba se Yamna Laibak Tibane Central Force ki looting ba anina National Media Channel da Assam Rifles na Kuki Kulai Paiba Singda Mateng Pangi Haina Fong Dokpa Akpigani Fong na Haikrabane Hoziksu Kamjong area da Myanmar dagi Changlakpa Militant Sing Kun Kayada Yoktuna Thamdi Haiba se Pumnamakna Khangba Wafamne Hoziti Political Party Manade Haiduna Amana Amada Maral Sizinaduna Chinda Paudanaduna Legadapa Matam Nate Kukigi MLA Tara Nataba Lemhoriba Miamge Mihut Kudingmakna Amato Oina Punsinduna Iram Damase Yaifana Bahotnagadabane Pumnamak Amato Oina Punsinduna Manipurdagi Assam Rifles 2 na Halanko Hanagum ing chekpa tangdu lekta ba purakna ba khona biyo natrabade mama oibi senge thamoi khangba ngambage pangan ki pankhai lalak yai haina mahak makhata khe paumi singa unabagi thoram aduda apunba nupe khunai lamsing mairalo yaripok Imphal SK secretary amade atai thomi kayaso sarugya khe kunga konena thoi ba isa singche patau karam na leiga doribano aduga ngasi mi lising humpujina mayum da hanjandadana ngasi sorok ramjauda changni bi sadana kendan kharayen duk kharayen tawribase ngasi laingak pau ibungo ibema singchina ubiyu nakoi chengna leipak ningba asengma marai pak ningba orbadi aikoi gi leipak che tangdu leitana thambiu aduga ngasi refugee oina leiriba aikoi gi relief camp da leiriba mi lising taruk sigi leipam che magi mafamda hanjal hanbiu adu natrabadi Mama sing aikoi cha khangba ngambagi pangal je wangma lala kana maitai nupi ki thauna do kari ulak ta ge haibase mamang thada nupi lana saki oraga laikhrabani Home Film Manipur ge banner makhada Naurim Jamuna na puthokpa Thamba Leikhok Haina Mengthonba Manipuri feature film ge Yaifathoni Thoram Pangthokre Konung Laikai da Pangthokpa Thoram Maduda film asige cast amasung crew members singna sarukya khe film asige story Sahitya Academy Award Moirangthem Rajan screenplay Ranjit Ningthosam amasung Moirangthem Rajan ne amade film asige director na Khoibam Homeswari ne Film asida Jiten Kumar Naurim na music director BB Surjit na cinematographer amade Balina film editor oina sarukyare Film asida Manipuri cinema ge lamda thoidok hendok na saknairaba artist kayana tongan ba saktam langle makoi gi manungda Gokul Abinaw Ithoi J Vidya amade idhau na chingba yaure Lamdamasige Saknai Rabi Ayabe Laikidrabe Kaidem Pramodinige Chahi Chama Suba Mapokumonga Mari Lenina Pangtopa Taret Suba Thagi Thoram Ngarang Kwakaital Moirang Purel de Laiba Lemarol Korzekol Laikol gi office ta Ayabe Asige photo da haikat lekat tamduna Pangtokre Thoram Aduga Mari Lenina Laikol gi President KSH Subadanina Laikidrabe Ayabe Kaidem Pramodinige Maramda Wangangke Aroibada maruoiba pau amuk hana pizare. Mahusage khal kananaba environmental activist Manikanta Mutumna pukhalakliba agenda ani ase thabakta onthoknaba Chief Minister ga tanaragani haina Langthabal ACG MLA Karam Shyamna fundurakle.
Art Education and Child Rights haiba theme da numit humni chupna chathagadaba International Conference ama North AOC da leiba RK Sanatombi Devi College of Education ge auditorium da ngasi hogdokre. Amade Manipur Legislative Assembly Speaker Thotrom Satyabratana All Manipur Working Journalists Union ge Media Resource Center da thamnaba larik kaya khusinnarakre. Matang asda huziki oinadi Times of Manipur ge Manipuri Paulo Shinjare meeting tabiri bapumna makpu CHAPLINA MAISNAM na amuka na krumzare. Imphal West District ki Ningthem Cha